Yaingang amadi singda antioxidant, curcumin amadi anti-inflammation yaubana madam oiraga yaingang amadi sing niyom chumna sizinarabadi hakchang phana kuchukumen singna amadi gut health fana lehenbada chawna mating pangi haina akhang hai singna piba report amana hairi report asina hai yaingangda antioxidant oxidative stress ngakthokpa ngamba curcumin yawi aduga singda myoibagi hakchangda inflammation thoktuna furi uri na chingba thokhaliba asi ngakthokuna kuchukumen sengdokpada natana gut health fana thamba ngamba pochak yauri kupna takhairaba yaingangambadi singda khohi natraga champra hablaga isingda yansinduna chakhaw hanglingai da thaklabadi hakchangda inflammation thokpa phahali masida sunatana mahi asi thakpana puk ithan thanda leiba amadi chaba tumhanbada mating pangduna chayol taruki manungda unsa sengdokpagi mami uba phangi hairi adubu hairiba yaingangambadi sing mahi asi gallbladder gi anaba iga mari leinaba anaba sing amadi acid reflux sensitive oiba singi oinadi mahi asi thakloidabani karigumba mironbi natraga breastfeeding tawriba nupi singna yaingangamadi sing mahi asi thakninglabadi thakstringai mangoina na doctor tanaba mathau tai haina report asina hairi